Jiribam gi amata ngairaba Ningsingkhul da leiriba famung yankhai leiriba district hospital asi female ward oiriba room asigi building gi beam joining gi saruk khara ngarang kintharakpadagi ward asida leiriba patient sing yamna chauna mi painaba poknare ngarang numidang chorangna pung nipalom tarakpa duaida hairiba building joining asi kintharakpani hairiba joining asi rhino board finishing tawraga kupsalaga tharambadagi ngasi kintharakpani Karigumba joining asigi makhada patients amadi miyoi ama leiramba taragadi yamna chauna khudong thiba thoklambasu yai adubu laibak fabadagi ningkhai basaruk aduda miyoi amasung patient ki bed leiramdabasina asok apandi yahodre patient ga loinariba miyoi amana phungdorakpagi matung inna kaasida numit ini humni gi mamangda su room asigi ceiling gi saruk amasu kintharaktuna leirabani mari leinabasingna khanglaba fawbada usinadana leibasi laibak thibani asigumba khudong thiba thodok asi thoktanaba mari leinabasingna mideng changhaningi haibo bafam sing phungdokhi di palau driver ke ji ni makai hom gumba keno ne sigi asta di kidare se masi namuk si kidare kai ba si mapase obidi ward lady male ward lady sisu kidar pesan samwang masih di normal ni kai gumba ar koi gam thok sunate kai mi lei bon te si ta na mama ma problem si mai si la na tha mai ma di mama ma soi bot ama khak lai sina ama khak sina de no power ward ta ko sina na mai le na si ward sa female ward sa patient na to pala su lei ba ngom ti kai ba na di mai ga mai le na ba oxygen khang de mai ga mai le na ba patient la di mai ga ngom ti atau patient nama laga oxygen pang ya itu bayu pai itu, jadi mai lagi, si kita itu lagi, si kita ni kita, tapi mai itu cuma mang hai, si kita nak toilet itu macam ni ambil dulu, asyik komen itu mai lagi, komen itu jenis kita tu si, maka sama kopi dan lagi tu.